Akasbani Imphal Ngangbam Nganthoi na pau pazari ahanbada maru oiba pau Taranithoi suba Manipur Vidhan Sabha gi ahanba tangka chemical gi vote hayeng thadanaragani Churasanpur jila da ngarang numidang bom pokhaibada miyoi ani sire mangana sokle amasung Russia na Ukraine da landakhraba matung Ukraine da panduna lairiba Manipuri sing mateng pangnaba amasung Bharat ta puraknaba rajya gi home bibak na sel ama hangdokle Leibak asida Omicron variant lakpadagi COVID-19 ge anoba case hengalakliba asi yenglaga akhoi pumnamakna section minasi sahi tara mangadagi tara nipan phawgi manungda leiba angangsing yauna vaccine kappa yaraba miyoisingna athoba matamda vaccine gi dose suna kapthokpiyu amasung atopa miyoisingbu vaccine kappada mateng pangbiyu laisat asidagi ngakthoknaba face mask upiyu foot taruki social distancing thambiyu maimit sengna tathokpiyu khutsa sengna hambiyu COVID-19 ga mari leinaba ipau singi damak national helpline number sing 01123978046 amasung 1075 ta aduga Manipur gi helpline number 0385241168 amasung 1800345381 ta phone tawbiyu hauzik mapung oiba pau Taranithoi suba Manipur Vidhan Sabha gi ahanba tangka chemical gi vote hayeng thadanaragani tangka asida punna Vidhan Sabha kendra kuntranipan chemical pangthokani tangka asida punna voter laktaranithoi lising kunithoi chatre tarahumdoina Nupi mirep tara manga yauna punna mirep sama humbudra humdoi gi mikhal gi marai baklep kani tangka asida mikhal thengnariba saknaiba mirep singi manungda BJP lusingba amasung Mukhyamantri Nongthombam Biren NPP lusingba Upa Mukhyamantri Yumnam Joy Kumar Vidhan Sabha Adyaksha Yumnam Khemsan Works Mantri Thongam Biswajit Manipur Pradesh Congress Committee gi President N Lokena Singba yauri mikhal niyom sumna amasung santi oina pangthoknabagi damak sem saba pumnamak loire Rajya sida Vidhan Sabha mikhal tangkak ani thokna pangthokani ani suba tangkak ta Vidhan Sabha kendra kunipan da mathang thagi manga da vote thadanagani tangkak ani maki vote masing March 10 da thigani Lakliba Manipur Vidhan Sabha mikhal gi ani suba tangkak ta vote thadanagadoriba Thawbal amasung Kaksing jila da mathau tawgadaba polling personnel sing amasung security personnel sing mathang thagi marida magi polling sing da satnagani Masigi da maghariba numit asigi ayuk pung 8 dagi hauna Thawbal Hairok amasung Wangjing Tentha da mathau tawgadaba singna Thawbal DC office complex ta leiba mini secretariat ta laknaba Wabagai Kaksing Hianglam amasung Sugnu da taba singna Khangabok Basu ground da laknaba amasung Wangkhem Khangabok amasung Lilong da mathau tawgadaba singna Sawiyaima Higher Secondary ground da laknaba district election officer Thawbal gi zero lamana hairi Nambol Vidhan Sabha kendra gi manung chana leiba Leimapokpam village ki polling station tarukta Micro observer sing thamlagani hariba polling station sing adu da webcasting tawgani amasung ahenba central amasung rajya gi police na ningthina ngak sengani haina district electoral officer Bishnupurna rajya gi human rights commission da thajaba pikre Vidhan Sabha kendra sigi manung chana leiba Leimapokpam village ki senior citizen amasung intellectuals association gi president na Manipur human rights commission da wakalakpadagi thawrang asi lokhalakpani Churasanpur jila gi Gangpimol khul da ngarang numidang bom pokhaibada miyoi ani sire mangana sokle thaudok adu ngarang numidang pung 3 makhai mukta ba dwai da thokhibani bom adu angang kharana BSF ki subsidiary training center dagi khulaklaga mayumda purakhibani tungda bom adu pokhaikibani bom pokhaibagi pau hek phangbaga mafam adu da Churasanpur police ki kangbu laktuna yengsinki bom pokhaibada sopan nanglaba sing adu Churasanpur district hospital da pukhatuna layengli Manipur da hauzik phawbada COVID ki vaccine dose lakh 19,500 kapkhre masigi manungda ahanba dose ki lakh 13,000 sumna humpumathoi amasung ani suba dose ki lakh 13,000 sahum marfu amasung precaution dose 58 sumna marfu mangani marak asida Manipur da ngarang miyoi 38 nauna COVID-19 positive oiba thengnaki miyoi ama leikhidabaga loinana COVID positive oiba leikhidaba punba masing 2,108 sure Hauzik phawbada positive oiba punba masing lakh 1,63,838 sure ngarang miyoi chani taranithoi naba phakhibaga loinana naba phabagi sang sada 49.8 ni hauzik active case sahum humpu leiri tabiriba pawasya kasbani Imphal dagini Russia na Ukraine da landakhraba matung
यूक्रेन द पंदुना लेरिबा मणिपुरी सिंग मतेंग पांगनबा अमसुंग भारत पुरकनबा राज्य की होम विभाग सेल अमा हांगदोकले सेल असी इम्फाल की ओल सेक्रेटरिएट की रूम नंबर 186 ता हांगनी मसी अयुक पुंग 8 नुमिदांग पुंग 9 फाउबा हांगनी मसी की टेलीफोन नंबर ना 038524509181 नत्रगा अथुबगी ओइना पुलिस कंट्रोल रूम 038524511000 द फोन तौरपा यागनी हारिबा सेल असिगी जॉइंट सेक्रेटरी रेहनुद्दीन चौधरी नी मा की टेलीफोन नंबर ना 9436034077 नी डिप्यूटी सेक्रेटरी अहुम लेगनी मखोई की टेलीफोन नंबर सिंग अदुना 7005257760 7005521858 अमसुंग 9089264355 नी प्रधानमंत्री नरेंद्र मोदी ने आकाशवाणी की थोंग लेबाक असिगी मनुंग अमसुंग मपान लमदा लेबा भारत मसासिंग पीबा महाकी पुकनिंगी वा मन की बात ngasi ayuk pung 13 da sandokani प्रधानमंत्री की पुकनिंगी वा हेक लोइबगा मदुगी मणिपुरी वाहनथोक आकाशवाणी इम्फाल ना कंगला अमसुंग संगाई चैनल अनिमक्ता संदोकदुना ताहनगनी थौरमसी LRS चुराचानपुर न सुरिले तौदुना संदोकनी प्रधानमंत्री की मन की बात की मणिपुरी वाहनथोक ngasi नुमिदांग पुंग 9 da su amu hana संदोकदुना ताहनगनी मार पाइते कबुई थादो माव अमसुंग तांखुल्लोन की नाहयंग संदोकनी हंदकी असिना प्रधानमंत्री की मन की बात की 43 सुबा एडिशन ने ngasi phongba pause singi maroiba pausingi damak haujik maibam Dwijamani leire Dwijamani Thagasari Nganthoi Manipur Bidhan Sabha gi ahanba tangka ki mikhal gi bot khomba ngarang loikhre haiba None Zilla da Dr. R.K. Ranjan tongba helicopter tahan khidre haiba amasung BJP ki thabuk thorum sing election commission na yengsin biu haiba Congress ki wafam na Manipur da phongba pause singda phongnari अहानब तांका की मिखल की बोट खोंबा ngarang loisinkhre बोट hayeng thadonaragani haiba pau Manipur Mail da ahanb headline tawduna phongli अहानब तांका की campaign loisinkhre haiba pau pungnafam da ahanb headline tawri Shanti hanjalaklabadi apasphal leiroi haiba chief minister gi wafam Sangai Express Manipuri da ahanb headline tawri अहानब phase gi mikhal pangthokadoriba mafam singda बोट khomba gi matam loikhre Puna China Balep Haiba Pau Isel Express ta ahan headline tawduna phongli BJP gi sahi mangagi sasanda santi thamkhiba aduna state asidagi apaspa repeal tawnabagi yumpham thonba haukrabani haiba chief minister gi wafam naharol gi thaudang da ahan headline tawri pawasi Sangai Express English da su ani sub headline tawduna phongli BJP na absolute majority phangnaba chief minister na miyam gi mateng niri haiba pau Morning Bell da ahan headline tawduna phongli None da R.K. Ranjan gi helicopter tahan khidre haiba pau hoyalan pau da ahan headline tawduna phongli miyam na thingbadagi Union Minister Ranjan na tongba helicopter None da tahan khidre haiba pau sanalai bag da ahan headline tawri BJP ga underground ga samnei haiba wafam chief minister na ya khidre haiba pau People's Chronicle da ani sub headline tawri Susana Ribasingna Model Code of Conduct Thugaibagi action lokhanaba Congress na CEO da wakat khre haiba pau irei bagda ahan headline tawduna phongli Surasanpur ki Gangpi Mall da ngarang bom pokhaibada miyoi ani sire mangana sogle haiba pau Surasanpur da phongba Masona Thar da ahan headline tawri Manipur Bidhan Sabha gi ahan tangka ki mikhal gi silent period ngarang degi haukhre haiba pau pausi asida ani sub headline tawduna phongli Nganthoi Thagasari Dwijamani Loisilakpada COVID-19 dagi ngakthoknaba vaccine kapthokpa face mask uppa phut taruk lapnana leiba khusa amadi mai mit tarutanana thamba haiba asamba thawngsing singangna chatpinaba amuk hananing singjari aroibada maroiba pau amuk Taranithoi suba Manipur Bidhan Sabha gi ahanba tangka ki mikhal gi bot hayeng thadanaragani Churachandpur jilla da ngarang numidang bom pokhaibada miyoi ani sire mangana sokle amasung Russia ne Ukraine da landa khraba matung Ukraine da panduna leiriba Manipuri sing mateng pangnaba amasung Bharat ta puraknaba rajya gi home vibhag na sel ama hangdokle pauloi jare